Good morning. Ngasi January gi date 10 2020 ga 4. Housing market sangi ba se bank nifty dani. Aduga lairi ba quantity masingna 15 quantity ni. 15 quantity laiba matamda sangi ba paisa se 2540 ga 7. Hari ba paisa se thadaraga. Housing lairi ba profit se 230 ga 5. Hari ba paisa se lairi. Target tauri ba sina 210 da target taubani. Karigumba houses saliba market asina 210 si yorok pataragadi aina thamiba aige target point hit tawraba matungda profit kya yamna laigada ke haibado yengsi aduga housing market ta songiba se 190 ga ai ki sangdi market ta songi yamna naksanba point 10 gi sangda ngaiselakle hairiba point 10 se yoraba matungda profit kyam laigada ke haibado yengsi aina thamamba aige target hit tawre hit tawraba matungda housing lairiba profit se 603 gi sangde profit oina semba ngamle hariba si kai jaga de ki sangba amadi kai marang gi dakta sangi banu haibado mayam punna yengminase housing lairiba se bank nifty dani aduga lairiba time frame asna 3 minute ki time frame ni market sangba haiba se phajaba tanja aduga phajaba mafamda jangaga lore Hozi yengu phajaba mafam haise akoina matau karamna khangadage haibaduni fast candle gi mathakta resistance aduga makhai tang tangbazna support ge line ni akoini yengba yai market se hairiba mafam asidagi market ki direction se makai amarom da satkani haidana mamang da thamjagre market se yengu hairiba asidagi market se makharom da kumdaru roba matungda market se mathorom da kakhalakbani kakhalakma matamda fast line gi resistance gi line asi thugarakpa matamda akoina kari khangba ngami lairiba market ki direction se mathumda chakadawre haiba se akoina confirm pirabani masina maram moiraga hairiba si thugai ki taragadi boing khara dorabasu mathumda senkhatlagani haidana hairiba sidagi market sangmani market sangaba matungda hairiba profit ase akoina semba ngamki nomagi yamba yamtaba market ki direction se khangba taragadi market ki paisa tanba yagani haibase thamjage ngasi gi oina 603 lawraga ngasi gi market sanaba matang swaida loisanjage stock ki maramda tananingba khangdaba leibasing comment section da comment tawbiramba yagani comment sing ado taramna okjari ngasi gi di matang swaida loisanjage